Kuki narco terroristing muthanaba amadi external aggression namthanaba hotnabagi mahutta mijam miyam da onsen basi democracy satpa leba kili chatnate haina kokomigi maikei degi fongdorakli kokomigi maikei degi pangmi singda fongdorakpada lyangmai naga taruk pu macet kaktuna hat kibagi mayokta atumba wayel fangan lo haina kongjang sangsin basingda onsen duna miyoi tara hena tear gas mo bob kapsin duna sokan giba yaningde thawong asi democracy satpa leba amagi li chatnate security force singdi matik chat mathongna asi irang asibu namthanaba miyamgi lanthungak na baidamak do oina season biyu haiba wafam thamlakli miyoi taruk tu huji rimsta jenims ki mok tawzik laitar ga leiri haiba asiba minusi yaudana do chin ku kina ko terrorist kanguna tamthina happy de kangu sindo adugumba madugi chapchaba oil putho haidana ngasi aikoi gi event chi amadi tongan ba aikoi gi Samin ni look mayamna demand of the life. Madugi saru omoy na ngasi si ay koi FNC ne aduga Joint Tribe Council ne aduga Native People Committee ne hariba look homsna ay koi kangla tumbigi namnilong area sida achumba wal puto miyami taliba demand je pi hoina yang dengo potke obunga ay koi sit and protest ongna ba kona bada adugumba central forcing na yam tamthina adugumba tiar gas amadi mobong ka pa do hoji miyoi Tarahina yang sati mongda so open nang leire masi kokomina awang muthakta kandem towi adu loyana huji aikoi state force amadi central force na asugumba mission miyam democratic oiba khongjang chagjin bada mathangna uli sona aikoi mapan dagi sangpa foreign immigrant chin kukina ko terrorist kanguda yelong degi khondalai dal leiba yelong mi kanguda tamthi ba aggression chatura lantar riba tamthi tamdila miyam ipun sathri ba kangu sinda madugi mathongna marindu thoga India government na piriba mission miyam da piba fundamental right miyang gi punchi madi lanthungang na ba adonda pangalu chatragadi iram damsigi miyam nasu aduga central forces amadi state force amadi lengak ta chu aikoina awama thakta ikai khumagdami adubu madugi ona taina bada democratic oiba khongjang changsin matamda miyambu miyangi khulawu aikoi gi labar bole amadi mo boma namjelaga aso open nangan bai basi masi democracy se palaiba amagi disnate hai wo khum sima truk hathi ba mayok ta koina justice pbo haiduna mayam singa si set in protest phamgi haibudu da yadaba khaknatna tear gas smoke bomb kapu ga mi sin koi tan naraga yum da phau hojik se tear gas mayam na window thukai ba personnel gi yum phau thukai ba lare hojik ki manipur se mi hatpudi yaraga set in protest phamba yadaba pham oire asina tak basidi mapa mapi oiriba government sina adum akoi yehomi miyam se tumna hala sunu haibagi wakhal leraba natraga akoi narco terrorist kuki singa manaraba muigi machumjaraba government ama oiraba na khalli adubu akoi yehomi gi mi singna achumbagi damak leptuna leri haujiksu justice phangdana leri akoi gi hakchang tarukto jenims mokta leiduna leri ngasi gi thodoktasu asokpa mayambu tana raga tear gas smoke bomb kapada mi tara hena soktuna leire asigu matholok sida kanana dai pubiduina wari sase yadabni government sina adubu sit in protest toge have the yadabugi moina namfu namlak tawraga hausiki mayambu kuitan tanaraga personnel ge yumfo attack to horabuni asumaina kuina chathardi government gi su afaba oiroi mayamna sawrakpa matamda hana thohanungdeba thodok mayam thokani habise